Delhi ki 𝐒𝐎 court malem thongam ki hearing chathakre. Manipurda mahausagum peace and normalcy hanjal halu haiba demand amaga mari lenena haukiba chahi inkumzali sangani kunmari ki February kunithoida Delhi University Faculty of Arts Campus mamangda changsin kiba hunger strike agitation amaga mari lenena Delhi Police na SEC Rule 144 gi chatna kanglon sing tugaiduna Khongjang changsili habigi marauda 𝐒𝐎 court ta thangal lakhiba charge sheet amagi hearing ngasi mangarak suba oina court asida chathakre hearing asigi matangda malem thongam gi maikeida Supreme Court ki senior advocate Sri Vanu Pratap Singh amadi mahaki manau nupa advocate Ajit Kumar Singh na leptuna case asi mapung fana chathakibani hearing asigi damak Delhi Meitei Coordinating Committee DMCC na mapung faba legal support pibibagi damak tasu Malem thongam gi maikedi ki su thagatpa phongtokpa loinena mahakna Delhi yauna ba honabada Manipur gi oina thawai mirel Manipur na achoba initiative lobirakpagi damakta su tawbimal khangbasu udlakli panba yabadi malem thongam hauzik maksu state asida mahausagum peace hanzilakna ba honabada makhal kayagi democratic oiba agitation sing changsinduna lenga ki puning chingsinaba lepalaitana honariba lamdam asigi naha amakhakni